Sajana Sajibu Thongnaba Sajibugi Aisu Katang Tauke Haina Tore Adudo Tase Kari Patase only Lupatara Katangi Lupatara Kwa Sikwa Sangudo Adu Sisi Manga the Kunpia Aina Kuja as Lagini Topi Kwani Ado Tara Tangi and Mani Hitang Pangani have a Sinati Haina Dosi Manasi Lore Like the Hapnaba Oh, Jenam say Jenam say hey, Neo Kodadi like what I hear will be about. Aduna, I didn't happy day, Hamra. See, I feel how whenever the sea, Mummy said her tone. Now meow ngasi Sajibu manayop sele aina Sajibu ki pot khatang lauge haina bazar chatlene ado bazar se akhoi yumdagi yamna labte ado aina gari yaraktadana duduki mafaraga lae ado asigi bazar se meam kaino dane Guwahati dane ado sigi bazar siga ko Guwahati oraga so asigi mafam je tongale pot punamak phange akhoi meitegi pot punamak duga akhoi lafoi da haraga kolapot lafoi do adu da jamthi na marang kaina phange bako duga sajana dodi bakhal suna phange ado siga uriba pose si madi karino ngasi khangba ngamadre mayam na khanga gadi dum haibiro ado bazar se ko mi su dum tille ngasi gi bazar se ko asigi bazar se madam punamak ta pot loina season gi oina pot punamak phange akhoi khulaki oiba khoina hana chagiba leidana ko ado manama sing ado tribal punamak na pose pukhalae ado akhoi northeast leibadi tribal singse chinjak loina manabani na ko adugi ra kangde pot punamak phange ado yengmina si cha kya pino si macha se kaya Swimming pool to hold it. See, don't got anything there. How are you? How are you, bra? You can't come right now. Fangba. Nini, sama yami. Kayu ni mana? Aku idaya mana? Ah? Extra. 15 नहीं होगा ini sih kalau ikat le आई दिन का ये उन्हें ये नहीं उनका सब मुद्रा लो नहीं है तो sih mesti perlu ini nih इससे भाग ले लो मुद्रा पीरे tu lu ada nang ni as ini saya mau hal tu tak kau ni lah mudah ni kau ni aku ikan kari macam ni lah ni nama tu aku ikan lah ah ये वो लाए kerada aku ikan kari macam tu sendiri ada na hong na sa pida ba Yaipal sila na ito ba asila sobrang mapanti masaya taraki मैम अना हाइबा तबगा लेरे दु लोम्बा मैम पिखल लेरे सिगैसिगा लोम्बा नुंगसुक दो हजिक पुलिबा लफु मपुनसे सिगिसे अममम खतंग ओदि तरा तरा पियबको अदो मोइसु हजिक मैम न लौने याइना खंगना तुम कुन योनबसु यावे दुगो जांखै योनबसु जावे दो सिगी मचा मचा से असिसे अम्बोक चाद्रि मोने याम हावे हाय दुगो याइपाल का सिजे अमरांग काइना थोइनो खंगब्रा अदेदी पोट पुनमक सुरे सजनासु याम होंगहौरे को अदुगा हिंजांग पुनमक सु एसिगैसिगा नुसु क्यू खगे पुरगा लाई दुगा अदुतनतना खुगी ब्लैक पेपर गुलमोरिस तो अदुदो सुने संग संगना योले सि बाजार सिगा आई हेंग हजिकिति सीजन लोइख्रा माले अदुगिदो पुरक्त्रेबको अदुगा पेरुक सिचु पुरागाने मोइनाने पेरुक से स्माइना फ्रेश होबजे फोइरे पुरागा पैखला योनदोइनेबा अदुगा अमुका मोखोइगी सादोअगा योनगदबा कांगबुदना मोइदि केजी अनि गुम्बा अमागुम्बा लौरगा मोने पोफमदा सादोगा योले दो सिसेने मु चांगख्रांग अदो हाइदि
ꯑꯗꯨꯝ ꯁꯤ ꯕꯖꯥꯔꯁꯤꯒ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯕꯖꯥꯔꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯀꯩꯅꯣ ꯇꯧꯕ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁꯇ ꯇꯧꯔꯒ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯆꯤꯟꯖꯥꯛ ꯄꯨꯝꯅꯃꯛ ꯐꯪꯉꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯏꯁꯥꯅ ꯄꯥꯝꯖꯕꯗꯣ ꯃꯅꯥ ꯃꯁꯤꯡ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯄ ꯃꯌꯥꯝ ꯐꯪꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯍꯜꯂꯛꯑꯦ ꯑꯩꯒꯤ ꯑꯉꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯔꯒ ꯑꯗꯣ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄ ꯄꯣꯠꯁꯤꯡꯗꯣ ꯀꯩꯀꯩ ꯄꯣꯠꯅꯣ ꯑꯗꯣ ꯍꯧꯖꯤꯛ ꯎꯠꯂꯛꯑꯒꯦ ꯑꯗꯨ ꯂꯩꯔꯦ ꯁꯖꯅꯥ ꯁꯖꯤꯕꯨꯗ ꯊꯣꯡꯅꯕ ꯁꯖꯤꯕꯨꯒꯤ ꯑꯩꯁꯨ ꯈꯤꯇꯪ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯣ ꯁꯤ ꯁꯖꯅꯥ ꯂꯨꯄꯥ 50ꯒꯤ ꯑꯗꯨꯒ ꯁꯤ ꯇꯃꯥꯇꯔꯁꯦ ꯍꯧꯖꯤꯛ ꯇꯃꯥꯇꯔ ꯌꯥꯝ ꯐꯔꯤꯁꯦ ꯇꯃꯥꯇꯔ ꯀꯤꯂꯣꯗ ꯂꯨꯄꯥ 90 ꯑꯗꯨꯒ ꯁꯤ ꯀꯔꯤ ꯄꯇꯥꯁꯦ ꯑꯣꯟꯂꯤ ꯂꯨꯄꯥ 10 ꯈꯛꯇꯪꯒꯤꯅꯤ ꯁꯦ ꯂꯨꯄा 10ꯒꯤ ꯐꯗꯤꯒꯣꯝꯁꯤꯗꯤ ꯄꯤꯛꯑꯦ ꯐꯗꯤꯒꯣꯝ ꯂꯨꯄꯥ 10ꯒꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯒ ꯂꯩꯔꯦ ꯎꯃꯣꯔꯣꯛ ꯇꯥꯔꯦ ꯎꯃꯣꯔꯣꯛꯁꯦ ꯑꯁꯤꯁꯦ ꯑꯍꯨꯝꯗ ꯂꯨꯄꯥ 10ꯅꯤ ꯍꯧꯖꯤꯛ ꯎꯃꯣꯔꯣꯛ ꯇꯥꯡꯉꯦ ꯑꯗꯨꯒ ꯂꯦꯕꯨꯗꯣ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯂꯦꯕꯨ ꯑꯅꯤꯗ ꯂꯨꯄꯥ 10 ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯦꯕꯨꯁꯦ ꯑꯅꯤꯗ ꯂꯨꯄꯥ 10ꯒꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯄꯦꯔꯨꯛꯁꯦꯀꯣ ꯄꯦꯔꯨꯛꯁꯦ ꯌꯥꯝ ꯐꯖꯩ ꯁꯤꯁꯦ ꯄꯦꯔꯨꯛꯁꯦ ꯂꯨꯄꯥ 10ꯒꯤ ꯅꯠꯇꯦ ꯂꯨꯄꯥ 10ꯒꯤ ꯑꯩꯈꯣꯏ ꯃꯣꯏꯅꯦ ꯍꯥꯏꯗꯤ ꯕꯣꯔꯥ ꯐꯣꯏꯔꯒ ꯄꯨꯔꯛꯑꯦꯕꯀꯣ ꯌꯥꯝꯃꯦ ꯃꯣꯏ ꯄꯨꯔꯛꯄꯗꯣ ꯑꯗꯣ ꯈꯤꯇꯪ ꯄꯨꯔꯛꯄ ꯑꯣꯏꯗꯤ ꯂꯧꯒꯦꯕ ꯀꯩꯒꯤꯅꯣꯗꯤ ꯃꯐꯝ ꯐꯠꯇꯕꯗꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯁꯤ ꯐꯂꯤ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯒ ꯑꯥꯂꯨ ꯂꯧꯔꯦ ꯑꯗꯨꯒ ꯂꯥꯏꯗꯁꯨ ꯀꯠꯅꯕ ꯍꯥꯏꯅ ꯀ꯭ꯋꯥꯒ ꯃꯅꯥꯒ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯁꯤꯁꯦ ꯁꯤ ꯀ꯭ꯋꯥ ꯑꯁꯪꯕꯗꯣ ꯑꯗꯨꯗꯣ ꯁꯤꯁꯦ 5ꯗ 10 ꯄꯤꯌꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯆꯥꯗꯕꯅꯤꯅ ꯑꯁꯤ ꯂꯥꯏꯒꯤꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤ ꯀ꯭ꯋꯥꯅꯤ ꯑꯗꯣ 10ꯇꯪꯒꯤ ꯄꯤꯌꯣꯅ ꯃꯥ 2 ꯈꯛꯇꯪ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯩ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯣ ꯁꯤ ꯃꯅꯥꯁꯤꯒ ꯂꯧꯔꯦ ꯂꯥꯏꯗ ꯍꯥꯞꯅꯕ ꯖꯦꯅꯝꯁꯦ ꯑꯩꯅ ꯍꯦꯛ ꯅꯤꯅꯦ ꯑꯃꯈꯛ ꯈꯣꯏꯗꯥꯏꯗꯒꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯂꯧꯕꯤꯑꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯉꯁꯤ ꯑꯩꯅ ꯁꯖꯤꯕꯨꯒꯩꯅ ꯂꯧꯔꯕ ꯑꯩꯒꯤꯁꯨ ꯈꯔ ꯍꯧꯔꯦ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯁꯖꯤꯕꯨꯅꯦꯅ ꯌꯥꯝꯅꯅꯦ ꯃꯤ ꯀꯩꯀꯥ ꯀꯣꯏꯔꯛꯑꯗꯤ ꯕꯣꯔꯥ ꯀꯩꯀꯥ ꯍꯧꯕꯩꯅ ꯁꯤ ꯆꯦꯅꯝꯁꯦ ꯂꯨꯄꯥ 50ꯒꯤꯅꯤ ꯃꯄꯨꯟ ꯑꯍꯨꯝꯗ 50 ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯣ ꯅꯤꯅꯦꯗꯅ ꯃꯄꯨꯟ ꯑꯃ ꯍꯥꯞꯄꯦ ꯑꯗꯨ 10 ꯔꯨꯄꯤꯁ ꯅꯤꯅꯦꯁꯦ ꯁꯤ ꯃꯄꯨꯟ ꯃꯆꯥ ꯁꯨꯝ ꯍꯥꯞꯄꯤꯔꯛꯑꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯤ ꯌꯦꯡꯉꯨ ꯂꯨꯄꯥ 50ꯒꯤ ꯑꯗꯨꯗꯩꯗꯤ ꯂꯥꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯑꯣꯏꯕꯒꯤ ꯑꯁꯤꯁꯦ ꯂꯨꯄꯥ 100 ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯈꯔ ꯍꯥꯏꯅꯔꯒ ꯁꯤ 70 ꯔꯨꯄꯤꯁ ꯁꯤ 70ꯗ ꯂꯧꯔꯦ ꯂꯨꯄꯥ 50ꯒꯤꯁꯦ ꯑꯗꯨꯒ ꯁꯤꯒꯁꯨ ꯈꯔ ꯆꯤꯈꯥꯏꯕꯗꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯇꯦꯟꯕꯁꯦ ꯍꯥꯎꯕꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯃꯃꯤꯠꯁꯦ ꯈꯔ ꯇꯣꯡꯉꯦ ꯑꯗꯣ ꯁꯤ ꯂꯥꯁꯀꯤ ꯂꯣꯏꯔꯝꯗꯥꯏꯒꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯁꯤꯒꯩꯁꯤꯒ ꯌꯣꯡꯆꯥꯛ ꯌꯥꯝ ꯍꯣꯡꯉꯝꯃꯦꯕ ꯑꯗꯣ ꯌꯣꯡꯆꯥꯛ ꯌꯥꯝ ꯇꯥꯡꯉꯛꯑꯦ ꯍꯧꯖꯤꯛ ꯁꯤꯗꯤ ꯃꯣꯔꯣꯛꯅꯤ ꯆꯨꯝꯅꯒꯤ ꯃꯣꯔꯣꯛꯇꯣ ꯑꯗꯨꯗꯒꯤ ꯁꯤꯗꯤ ꯉꯁꯥꯏ ꯃꯥꯡꯈꯤꯕ ꯂꯦꯕꯨꯗꯣ ꯁꯤ ꯂꯩꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯗꯅꯤ ꯑꯗꯨꯒ ꯂꯐꯣꯏ ꯂꯧꯔꯦ ꯎꯠꯈ꯭ꯔꯦ ꯂꯐꯣꯏ ꯂꯧꯔꯦ ꯂꯐꯣꯏ ꯂꯐꯥꯡ 3ꯒ 50 ꯄꯤꯔꯒ ꯂꯐꯣꯏ ꯌꯥꯝ ꯊꯣꯛꯏꯕ ꯁꯤ ꯕꯖꯥꯔꯁꯦ ꯂꯐꯣꯏ ꯑꯗꯣ